Online Manipur YouTube channel asbeng bir ba membung nang puam kan taram nok seri an bagi update asidi Sisipur to Mizoram gi hojik oiriba road condition ni mayameng binasi aduga mathangi update asna naga amadi kuki purup ani gi marakta Manipur gi lam munna bagi wathok sauthorakle UNC KUKISINGNA SENGDORAKTRAGADI NAGASING TUMINNA LEIROI ANGLO KUKI war THOKHIDE Manipur da kundariba naga amadi kuki purup ani gi marakta Manipur gi lam munnabagi wathok hena sauthorakle separate administration gi saruk amma oina district manga gi maming pallaga tokhaiba chief secretary amasung DGP haplaba kuki zogi enole tarana prime minister pi kidana momentum aduga mari lenana sengdoraktragadi tuminna leiroi haini United Naga Council UNC na naga KUKISING da akan warning tawkre kuki MLA tarana hokhiba August tara ka tarukta prime minister da KUKISING gi tongan ba chief Secretary amasung Director General of Police hapnaba pisin khiba memorandum da sanden amasung Ternopal District pu Surasanpur District ka punsin nabagi wafam pan khibadu tasengna laibak thibani memorandum adu pisin ringai mamang sanden district ki Naga tribe tarabu kuki constitution na kuki tribe ni haina konsin bagi maram KUKISING na pikadabani wafam asida nagasing tuminna leithokloi haina United Naga Council UNC na phongturakli UNC gi Information and Publicity Secretary James Hauna kuyek piduna thadurpa zero na manahai haujik thokliba muknaba asita kuki zomiam na thengnariba awabadu nagasing na supawi adubu KUKISING na tongan bu authority sing the pisin ke memorandum sing the Manipuri state ta leiriba nagasing gi right sokpo wafam kayamarum pansilak pa asin nagasing na yabang amloi United Naga Council kuki zo amasung maitai gi marakta leiriba muknaba asi wari sanuduna loisinaba hotnaringai da kuki zo community na thokpa statement sing amasung memorandum sing da sasinaba puwari amasung minambo wafam kaya yausinba asi naga gi puwari da akaiba pibani amasung naga miyam da ikaiba pibani haina seron aduna phongtorokli haukiba kumza 2016 da nauna district sin semkiba da nagasing na yakidabadu hojik phawba loisindana leirib wathok amani senapati amasung sanjan district thugaikibadu laingakpada khudong sanabagi mamingda Congress government na miyoi kanglup amabu pelhanaba honakibani maram aduna tonganba laingak ki demand anuba district ani asi konsinba yaba ngamloi hiram sita nagagi phire phongba leite district khaido khibadu KUKISING mari leinabani jo miyam ga mari leinate hiram asida kuki jo singna union government Israel ki Prime Minister European Parliament UN na singba representation tawkhibadu sasanaba territorial foundation ni amasung authority asibu Manipuri gi matang da apangba sibani haiki aduga UNC gi machang oiba wakhara KUKIZO gi MLA sing na PM na pikiba memorandum da yaukhiba panghai da hijin bu wafam sing yaba ngamloi kuki haiba wahi asi lising amasanipan kuntra lising amasanipan nifu khakta dagi season narakpa wahi oibani na makhoi gi territory gi wafam sajinabani kuki hills haiba amata leite asigumba sasinaba puwari asina kanglubani gi marakta loiba naidaba yekna hangani Anglo Kuki war haiba ama leite masigi record amata puwari da yaude Myanmar amasung Bangladesh tagi sangsilakpa mitop thinghaudrabadi yelhumi sing awaba tagani Sanden amasung Ternopal district pu Surasanpur district ta pusinnaba hotnabada nagasing na tuminna khak leithokloi Gumathangi update asna taragani thoi suba Manipuri Legislative Assembly gi mari suba session and Biren nongmani ni asida Delhi da hana chatlugadawri Assembly gi Business Advisory Committee gi mifam di halaglaga phamlagani tha taruk phaning sit manamani naidna leiruraga thasi gi kunga mathoi da phamgani tawroga ngamkhidraba taragani thoi suba Manipuri Legislative Assembly gi mari suba session thasi gi kunga mapandadi soidana phamlagani Manipuri Governor Anusri Wikena taragani thoi suba Manipuri Legislative Assembly gi mari suba session August kunga mapan gi ayuk pung taraga mathoi da kaukre adumakpu handak phamga doriba assembly session asigi maru oina state asigi chief minister and Biren nongmani is Delhi da satpa yana leiri maram aduna mahakna Delhi da gi halaglaba matung du Business Advisory Committee gi mifam phamlaga session asida leigadaba business singi
matangda khannabaga loinana sabsaba sitting masingsu lapthoklaba yari hairi taraganithu suba Manipur Legislative Assembly gi mari suba session August 28 da pangthokkatoriba sigi mari lenana session asin numit kayani subna sathagadabano haibagi matangda speaker na chairman oiba Assembly gi Business Advisory Committee gi mifam amana lep nagadabani Business Advisory Committee asida Chief Minister and Biren Minister Awongbom Newmai Minister TS Basanta Kumar Opposition gi leader Okram Ibobi MLA Abdul Nasir amasung MLA N KUKISINGNA membersing oiri aduga Shanghai Express tagi ano update am thamjage more CAFPF companies like to be deployed in Manipur gi law and order situation singak nabagi damakta henba CAFPF Central Armed Police Force 22 companies hena thajilakpa yai haina source amana panbiri